ꯑꯩꯈꯣꯏꯅ ꯔꯦꯁꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯜ 3 ꯐꯥꯅ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯂꯨꯕꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯥꯏꯜ ꯀꯌꯥ ꯆꯥꯎꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯄꯥꯟꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯩꯔꯤ ꯀꯌꯥꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯀꯥꯞꯈꯠꯂꯛꯄꯗꯨ ꯏꯃꯤꯠꯁꯤꯅ ꯎꯈꯤ꯫ ꯃꯁꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯎꯈꯤꯕ ꯁꯛꯇꯝ, ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯤꯌꯥꯝꯅ ꯌꯥꯏꯐꯔꯨꯅꯕ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤꯕ ꯈꯨꯗꯣꯜꯁꯤꯡ, ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯃꯕꯨ ꯌꯨꯝ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕꯀꯣ? ꯑꯗꯨꯒ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯈꯟꯗꯣꯛꯀꯟꯕꯤ ꯑꯍꯜ ꯑꯃꯒꯨꯝ ꯃꯥꯏ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯐꯥꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯈꯤ꯫ ꯑꯩ ꯀꯗꯥꯏꯗ ꯂꯩ ꯑꯃꯗꯤ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯄꯨꯝꯅꯃꯛ ꯎꯔꯝꯒꯅꯤꯀꯣ? ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯒꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ, ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯑꯀꯤꯕ ꯐꯪꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯕꯁꯤꯡ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯤꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯒꯅꯤꯀꯣ? ꯑꯃꯔꯣꯝꯗ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯐꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯐꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯕ꯭ꯔꯥꯖ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯤꯡꯅ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯤꯐꯥ ꯑꯣꯏꯅ ꯊꯝꯕꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯃꯗꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯍꯟꯗ꯭ꯔꯕꯁꯨ ꯌꯨꯕ꯭ꯔꯥꯖ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯦꯔꯥꯟꯅꯅ ꯈꯜꯂꯨꯕ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯏꯊꯟꯇ ꯏꯪꯊꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯅ ꯅꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯄꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯤ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯁꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯖꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯈꯥꯡꯕ ꯈꯔ ꯍꯦꯟꯅ ꯋꯥꯕꯒꯨꯝ ꯊꯣꯛꯏ꯫ ꯑꯗꯨꯒ
नुमितकी मंगाल लेरिङै अयुक नुंथिलगी मतमददी अैखोई पुम्नमक्ता पांगल थौना हापिबा मयाय अमा यावै। इसा ngamdaduna leibagi matam oirabasu numidang oirabadi wasilakpa hele. Thawai nungaitabasu asi mangai. Amambada mayamna tungkhun talingai ꯑꯩꯈꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗꯕ ꯃꯈꯩ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯂꯩꯔꯒ ꯈꯥꯡꯕꯗꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤꯡ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯟꯊꯩ꯫ ꯅꯣꯡꯉꯥꯜꯂꯛꯄꯅ ꯄꯨꯔꯛꯂꯤꯕ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯆꯥꯛꯍꯧꯔꯕ ꯌꯨꯝꯗꯒꯤ ꯀꯥꯞꯈꯠꯂꯛꯈꯤꯕ ꯑꯉꯥꯡꯕ ꯃꯩꯔꯤ ꯑꯗꯨꯁꯨ ꯇꯤꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯕꯨ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯈꯤ꯫ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗ꯭ꯔꯤꯡꯅ ꯃꯥꯏꯜ 6-7 ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯐꯥꯏ ꯀꯌꯥꯅ ꯀꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯊꯅꯥ ꯑꯃ ꯂꯥꯟꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯃꯔꯣꯝꯗꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯃꯦꯟ ꯔꯣꯗ ꯑꯗꯨ ꯊꯩꯗꯣꯛꯂꯒ ꯆꯤꯡꯂꯣꯝꯗ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯥꯡꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯈꯤꯕ ꯑꯆꯧꯕ ꯊꯥꯖꯕ ꯍꯥꯏꯕꯕꯨ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯀꯁꯥꯔꯗꯒꯤ ꯆꯠꯈꯤꯕ ꯁꯤꯐꯥꯏ ꯆꯅꯤ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯂꯥꯜꯍꯧ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯈꯤ꯫ ꯃꯇꯝꯗꯨꯗꯤ ꯃꯈꯣꯏꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯪꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏꯜ 30ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯂꯩꯃꯇꯥꯛ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯈꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯕꯗꯤ ꯇꯥꯡ 15ꯗ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯥꯏꯜ 10 ꯐꯥꯔꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯡ 15ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯃꯐꯝꯗ ꯊꯦꯡꯅꯕ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ, ꯅꯩꯔꯝꯃꯤ꯫ ꯂꯩꯇꯦꯝ ꯃꯥꯟꯅꯕꯁꯨ ꯅꯠꯇꯕ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥꯛ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯝꯁꯥꯡ ꯂꯥꯛꯄꯗꯨꯗ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯃꯛ ꯃꯐꯝ ꯀꯌꯥꯗ ꯈꯦꯕꯥꯠꯄ ꯑꯃꯗꯤ ꯑꯁꯣꯛꯄ ꯌꯥꯎꯔꯕꯅꯤ꯫ ꯑꯩꯒꯤ ꯐꯤꯖꯣꯜꯁꯨ ꯍꯧꯖꯤꯛꯁꯨ ꯆꯣꯠꯂꯤ, ꯑꯗꯨꯅ ꯂꯨꯝꯁꯨ ꯌꯥꯝꯅ ꯂꯨꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯅꯨꯃꯤꯠꯁꯨ ꯀꯣꯛꯊꯛꯇ ꯋꯥꯡꯅ ꯀꯥꯈꯠꯈꯤꯗꯨꯅ ꯀꯔꯤꯁꯨ ꯀꯨꯞꯇ꯭ꯔꯕ ꯀꯣꯛꯊꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯩꯁꯥꯅ ꯌꯩꯊꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯍꯜꯂꯒꯦ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯈꯔꯕꯨ ꯐꯔꯤ꯫ ꯑꯩ ꯅꯨꯡꯁꯥ ꯑꯗꯨꯗ ꯋꯥꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎ ꯀꯤꯖꯈꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯁꯨ ꯀꯣꯛ ꯀꯨꯞꯁꯤꯟ ꯈꯨꯝꯖꯤꯟꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯈꯤ꯫ ꯑꯩ ꯀꯣꯛꯌꯦꯠ ꯑꯃ ꯌꯦꯠꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯅ ꯁꯥꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯨꯝꯈꯤ꯫ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛꯌꯦꯠ ꯑꯣꯏꯅ ꯍꯥꯞꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯧꯒꯤ ꯂꯧꯕꯨꯛ ꯑꯃ ꯁꯝꯗꯨꯅ ꯆꯠꯄ ꯇꯥꯈꯤ꯫ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯂꯤꯛꯂꯥ ꯌꯥꯝꯅ ꯇꯥꯈꯤꯕ ꯃꯔꯝꯅ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯣꯠꯂꯦ꯫ ꯇꯁꯦꯡꯅ ꯂꯤꯛꯂꯥꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯅꯣꯡꯃꯩ ꯇꯣꯞꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯅ
humjinduna panbagi makhol adudi aigi pukningda ninduna leikhiba maramna hojik phauba nongmei kapna ramkhigani ningi chatminariba tainadi nongmei kapna bana chingba amata leitre hairabasu aina thajaba ngamkhide maramdi aigi nakongda leiriba khonjil sing asi akibagi masak oiba ngaktani ahanbagi ching adu yamna ngamlame adubu kona thengnarakkadaba sing adugi wamang yatpa oina thoki chingmai adu chabul hauba anemba napitana kuppe mamangi chahigi ningthina kaktraba makhoksingi marakta anauba kaya ama chongkhalaktuna haubane tasengnadi hairiba napi sing asi phit kaya wanglambane adubu lamdam masongi chatnabi oina chahigi chingmai tumna mai thabana napi sing asi nemna haubane asumna lan mai thaba sidagi nanthok hauba lithok hauba napi kharadi adumak wangna hauri napi sing adugi maton thangba saruk sing adudi tengali kaduna leihawi maduna ikhoida thenglakpada mai mit khangdana hamuk daihalle aduna chingadugi saruk khara kakhatpa haurakpada aikhoi maigi tanthi kanthokpa miyoi loina manki aikhoina kakhalakhiba chingadugi saruk mari thokpagi ahum surakpa matam aduda leite manaba mafam amale aikhoi mafam adu tamna lakhi pukningda matam kuina panba yagani amasung ising phangani khanki mafam adu urum langba apikpa mafam amane aikhoina mafam adu yobada ngaihak sangdoknaki akiba phangna wana hotnaduna laklaba matungda aikhoina pothaba phangki mafam adudagi tampaki lam adu ningthina pak sanna uba phangki aikhoina lakliba lambi adusu uba phangki yiknabana aikhoibu tanarakpa thoklabasu ingan ngana uba phanglani masimakna aikhoi ningsasor hondokpa phangki aikhoina hana khanbagum isingsu panglap laptana leiramme phangli sing adusu lobukta leihoba adudagi hena luba amadi afaba oiramki aikhoi ising yamna thaknaki siphai sing aduna makhoigi sing bottle sing adu pik thanna hanaki aikhoi mafam asida kayam kuina leikibage haibadudi khangde maramdi aidi mafam asi yobaga ikan kanadana ngaihak tumthoklure adubu aina mikap tholakpadadi lakpinakhiba mayamdu ching kakhatnaba hauramki aisu makhoiga chatminnagadabane aikhoigi tunglomda khara laptakna mafam madugi miyoi kharasu lakpa uki makhoi adu maiteira nagara haiduna khangdokpa luramme adubu makhoi thangta matik chana pai maduna aikhoina makhoi sing adu naga oigani haina lauki maitei oirabadi rifle pugadabane aikhoina makhoida nongmei kapsilakani kibana makhoi aikhoigi manak naknadi changsilakhide adubu makhoina pairiba ta sing adu hai hairaduna khonjel hauna law khonglaga aikhoigi maningda jagoi saduna chatpadudi aikhoina uki amuk anirakti makhoi aikhoigi manakta nongmei kapa yaba mafam phauba yauna changsilakpa yauki adubu madu tawbagi thoina kanaba leite amadi aikhoigi nongmei marusu
aduk hakna yaurakpa oidabanina eikhoina nongmei kapkhide. Masa mathanta ngakthokchenabagi pambai leitaba miyoi ama karigumba eikhoigi maraktagi leithahoba taraba mangonda kiningai oiraba laibak ama oigadawribane. Maramdi eikhoigi maningda inarakliba tribesing asigi chatnabi oina makhoina pharaba miyoi ama karigumba aduk hakna ayet apan piraktrabadi mangak kaktuna hatkani. Hinglingagi matamda kakhiba mangak adu kakliba mi aduna athoi ahen tanabagi phanglakpa mana amagum launai. Eikhoi matam masida samudradagi phit lising mari muk wangna leiba awangma mafam ama yauki. Yamdrabada phit lising ani mukna eikhoibu kabirakho haiduna ngaiduna leiribani haibasi eikhoina khangi. Masidata chingdon longgadawribani. Leimataksing kauba ching asigi chingdol tamna eikhoi karibani. Ching asimak phit lising taruka chatret wangi. Masina eikhoiga kasargagi marakta leiriba ahanba chingsang asigi khwaidagi wangba chingni. Eikhoi tapna mong hadana kakhatli. Aidi wabanasu khong thangba thoktre. Mamang thangba khong asigi mang thana matung thanghauriba khong asina hengatchaba ngamdre. Umang asida ngaihaktang oirabasu hipthaningki amasung tumninglaki. Aduga makha tana chatlabasu kaide khanki. Eikhoi chaksu yamna lamnaki. Nupasing aduga yengnarubadadi aidi aduk hakna lamba phawkide. Adubu karigumba acha athak yauramlabadi aisu ningthijana thawai tana charamgadabane. Tasingna hairabada eikhoida acha athak amatta yaudrabane. Ai masigi thoina nachunglamde. Aigi haibabu ningthijana tumbana hena apamba oiki. Eikhoina residency thadoktuna lakhibadu tang 15gi ayukki pung 2 taba matamdane. Hojikna numidang wairamgi pung 3 di tare. Anoba chingdol amana leihoriba chingdol adudagi hena tamthiba oiraki. Kaina thangdadi eikhoi kaba sungam ngamgani thajadaba chingama kumtharaki. Chingadu asukki matik ngamki amadi nungi nung ngakta oiki. Aduga lambisu yamna pikpa amakhak leirame. Khutka khoga sijinnaraga ching adu kumthaki. Matam aduda eikhoi chingdol adu yauba ngamlaroi haibagi wakhal laki. Asumna eikhoi pung khara yamna wana hotnaraba matungda eikhoi chingdol phawbadi yauraki. Matam aduda ai khongkap ama phawba thangba ngamlaroi haiba wakhal phawraki. Mafam sida eikhoi mikup khara panduna leiramki. Eikhoina ngaihak ngaiduna leiringai matam aduda aigi pukning sumhatkiba thaudok ama thoki. Matam amada tha mayam ama eikhoigi nakta keba mawbagi thaugal tawramba naha oiriba naga amana eikhoigi kem adu tana laki. Karigumba mahakna laklibasi yegnabasingna khangkiba thoklabadi mahak mathwai phawba mangba yaribane. Adubu madugi nachungba kari amatta leitana mahakna eikhoigi manakta laktuna aingonda yerum 3 khudol tawraki. Masidagi hena purakpa ngamdre haiduna
ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯝꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯂꯣꯝꯗ ꯂꯣꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯩꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯅꯥ ꯐꯕ ꯅꯍꯥ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯂꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯃꯤꯡ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯌꯦꯔꯨꯝ 3ꯅ ꯆꯔꯤ ꯇꯠꯂꯕ ꯃꯤꯑꯣꯏ 9ꯒꯤꯗꯤ ꯀꯣꯟꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯐꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯖꯔꯕꯁꯨ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯌꯦꯔꯨꯝ ꯑꯗꯨ ꯑꯩꯒ ꯂꯥꯟꯅꯕ ꯄꯥꯝꯈꯤꯗꯦ꯫ ꯌꯦꯔꯨꯝ ꯑꯍꯤꯡꯕꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯑꯃꯇꯪꯗꯤ ꯌꯣꯠꯀꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯌꯦꯔꯨꯝ 3ꯃꯛ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯅꯤ ꯑꯃꯗꯤ ꯀꯣꯟꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯁꯣꯏꯗꯨꯅ ꯀꯥꯏꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤ꯫ ꯅꯥꯒꯥ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯨꯕꯤꯔꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯄꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯤꯐꯥꯏ ꯈꯔ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯀꯔꯝꯕ ꯃꯐꯝꯅꯣ ꯈꯪꯗꯕꯅꯤꯅ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯅꯅꯕ ꯌꯦꯡꯕ ꯆꯠꯈꯤ꯫ ꯏꯔꯥꯞ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯤ ꯊꯅꯥ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯀꯃꯥꯟ ꯇꯧꯔꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯂꯩ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯒ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯎꯅꯈꯤ꯫ ꯃꯗꯨꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯦꯝ ꯁꯥꯍꯦꯕ ꯑꯃꯗꯤ ꯁꯤꯐꯥꯏꯁꯤꯡꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅ ꯂꯥꯟꯊꯣꯛꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯐꯪꯉꯤ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯔꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯗꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯕꯒ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕ ꯌꯥꯊꯪ ꯇꯧꯈꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯌꯥꯊꯪ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨ ꯀꯨꯝꯊꯗꯨꯅ ꯑꯈꯨꯕ ꯇꯝꯄꯥꯛ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯃꯊꯪꯒꯤ ꯆꯤꯡ ꯑꯃꯨꯛ ꯀꯥꯈꯠꯄ ꯍꯧꯏ꯫ ꯍꯥꯏꯔꯤꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯊꯪꯅꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯌꯧꯔꯕ ꯃꯇꯝꯗꯇ ꯂꯩꯍꯧꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯅꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯔꯦꯁꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯊꯥꯕꯨꯝ ꯃꯁꯤꯡ ꯌꯥꯝꯂꯕꯣꯏ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯡ 24ꯈꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯀꯌꯥꯗ ꯀꯂꯛꯆꯈꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯕꯗ ꯐꯥꯗꯣꯛꯁꯪꯗ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯊꯤꯖꯅ ꯆꯥꯗꯨꯅ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯂꯥꯡꯇꯛꯅꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯂꯣꯏꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ, ꯑꯃꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯕꯒꯤ
ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯇꯝꯂꯝꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯍꯜꯂꯝꯒꯗ꯭ꯔꯥ? ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯃ ꯃꯍꯥꯛꯅ ꯈꯪꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯋꯥꯔꯝꯒꯅꯤ꯫